ngasi gi episode sida Middle East da thokliba thokaidaba thodok wathok ki paw galoinana malem gi ate paw kharasu mayam gi mafum da kutol tamjari media sources ki according South Lebanon da Hezbollah na IDF ki tank humdokhi bagaloinana IDF lan missing Hezbollah na South Lebanon da gi tathokre haina Hezbollah na claim tawri IDF ki troops sing South Lebanon gi area kharada sangsil lapakanda Hezbollah ki fighters sing gi magi degi yamna kanba bom nongai kapsil lakpaga mayok naki Lebanon ki almai pauche ki headlines ki according Hezbollah ga mayok naba aduk laigataba natte Israel na Lebanon da supna ki air strike khakta chathaduna micham singda sokhan banatana atai thoidokna mai pakpa purakpati waithokloi maramdi ground operation da Hezbollah amatla Islamic Resistance Force ki mayokta makhoina khangbadi lugani lansida Hezbollah fighters singna Israeli forcing buleptana Lebanon da changsil lakpabu athing bapiri amadi hanna tanthokli hainari madudi Islamic Resistance Force amadi Hezbollah fighters singna Israel gi Markava tank ahumbu question ki amadi Hezbollah gi guided missile kapsin ki amadi tank ta bomb gumna pokhai ki mai hoki tank manung da yauriba Israeli force ki operators sing suloina mafum juda sopasibi yauki Israeli force sing na changsilappa magi khuding makta Hezbollah na yamna kanna firing tawduna IDF soldiers sing hanna Lebanon dagi takthokli Israel gi defense system gi khwaidagi maru wariba equipment Iron Dome da use tawningai missile su Israel gi layaktre hairi Iran gi missile attack singbu intercept tawnapagi tamak America na Israel da third missile defense systems transfer torakli masina Iron Dome gi mahutta thabak sugani ngasi 15 days fakra fawbada Israel na Iran gi missile attack ki retaliatory attack hojik fawba chathaba ngamdana lairi kari aruba maram laibano tasyengnadi Israel na piklaba attack amata tawrabasu madugi mayokta makhoi thin thadana yangna madugi pakhum piduna ta lagli but handaki matang sidadi makhoi karige suk let oiriba karigumba awatpa kharadi mayok narabra natraga America dagi third missile defense system transfer torokpaga Iran da attack tawbagi ngairibo oirambasu jai third missile defense system Israel gi Iron Dome gi mahut sinbagi tamak porakpani America na Israel da Iran da hanna attack tawbada athingba piri haina su hairi masi makhoi gi mimang da sasin na oirambasu jai Israel da hojik missile singi shortage lakpa khre aduna makhoi air defense ki mathau da su awat palaklagani karigumba America dagi khotlai supply leplagadi Israel land khangba yamna waraklagani masidi kaidonung da su America na uheloi America gi support continue legani natragadi Israel region sida exist to boy thokloi Iran na attack to kibagi 14 days tungda Israeli media gi according Israel gi tax department na thadorpa data gi according Israel da 40 to 53 billion dollars ki property loss oikhre aduga 1000 dagi su hena flats restaurants amari residential buildings sing kaikhre airi Israel gi yamna sathiba intelligence na fawba khanghodana Hezbollah gi mathangi attack kamai oigani kadaida oigani karida oigani Lebanon gi news agency Al Main gi news headline gi according Hezbollah na nahan yamna ngakpa amadi sathiba surprise attack Israel gi army gi mesta mayam chani ngai kanda active ta leiriba Israel gi defense system na karimata advanced detect tobangam hutana Hezbollah gi target ta hit tawduna Israeli army chawrak 150 arong gi mathakta sok pasiba jawki ngakna ki Israel gi defense system na khanghodana atukki matik malamda advance oire hairiba makhoi system punamak nakam oikiba masigi attack se chatliba lan sigda Hezbollah gi magi dagi torokkiba khwaidagi wangba attack oikre masigi paukhumda Israel na karamba mongda torokani haibadudi aikhoi lakliba matambu ngai batai chahi ama changna Israel na Hamas Hezbollah Houthis ka sok narakliba landa Israel gi khutlai da warlak paibase masana tabani aduna nongmadi khutlai sing loi paibase hauna sani sources ki according 70,000 ton dagi su hianba bom Israel na Gaza ta thaki amoromda Israel Palestine ki mathakta ngasi decades kaya dagi mi ki lamda kansillaga dugi su mathakta ot naiduna akan ahi uttuna ngasi fawba makhoina leirakli si
कनाना बर्दाश्त तौब ngamgani बर्दाश्त के वांगदा लाकपा हाइबसे मसाना ताबनी अदुना हमास हिजबुल्लाह दी मरैपाक की धमक कथोकपनी इजराइल दी मदु नत्ते मखोई दी अतोपगी लम मुनबा कांगपुनी लमहेनबनी मिगी लम तक्सिनबा अदुगा मपु सारिबसिबु करम्बा आइनदा यावरिगे मखोइना तौब खुदिंग आइनना याबा ngakta ओरिब्रा मखोइगी सिक्युरिटी गिनी हाइना मराल लेजदबा नुपी अंगांग अहल ओइबा अमदी मिचम सिंबु मिनुंगसी मचेत अमा पक्तना हौजिक सु लेप्तना ngasi chei amadagi henna gazada genocide ki thodobu chathariba sibu malemna bhabok saraga yengduna leinari karisu matik chaba action amata Israel ki mathakta malemgi sangstha singna lopangam tabase kaya ki matik mioiba sepatagi laibak thibano haichaningi masi supnagi Palestine khaktagi natte masi pura mioiba sepatagi crisis ni madugi tayonna pada Israel na UN gi mathakta ben tawsilakline masi malemgi khudong thiningai message ama pirabani masina takpadi UN dagi Israel na hena chawi haibase thangai singlabra UN di karisu matik leitaba sangstha ama oirabra kanagumba lebak amani khaktagi makhoigi apamba sing malemda chathanna baki tamakta thamliba sangstha ama oirabra haibo hangse akhangai singi mafomtati hanna hanginglakli Israel media ge according Hassan Nasrullah hojikso hingduna leribra haina chingrakli maramdi mi singna hai Hassan Nasrullah gi asiba potloiba kananasu ukhide khangde mayam public ta magi janasa gi namas oikhide masigi maram amasumna wermasu yai haibadi karigumba magi janaja miyam tinduna toba taragadi Nasrullah bu yaba mi singtani maduda tingatawriba du eradi Israel na irai laina Hezbollah ki pro oiba mi singbu amukta ta pulapna hat pagi khudong chabadu phangki gani khanduna Hassan Nasrullah ki janaza aron brato ki wermasu yai ani suba point na Israel bu Hassan Nasrullah hinglibra natraga sikrabra haibase matam khuding suspense ta thamnabagi damak Hezbollah ki plan wermasu yai tasiyang namak su Hezbollah ki recent attack sina Israel bu Hassan Nasrullah hingduna leribra haina hiana chinghalle maramdi Hassan Nasrullah leibagi maramna Hezbollah na asuk kanna aikoida attack to ngamlebani sini lan thengna taradi magi maigi ani ki tactics kaya apply tawnariba khudong chaba lobagi tanja to ngaituna leinariba ngarang ayuk pung tara taba duaida Gaza gi Khan University gi nakta leiba refugee camp singda Israeli serial attack tawduna miyani phumanga dagi suhena sikre Israel gi amattangai be strategy di Gaza gi maigi mari teki question laga food supply block tawsillaga chanigai phangdaduna mi singna siba natraga makhoida Hamas na surrender tawba strategy sida makhoida ngasi phawkada marakta kharani supply gi apa pirambagi tungda hawjikti supply block tawsillaga thamkhre masigi lamchat ase yamna sathiba mi gi mathakta mi gi thakta leitaba humanity machet ama paktaba makhoi karamna lakhiba haurakhiba lamsibu makhoina karamna phangkiba masipun makse makhoina pungko ko thoklaga ngasi Palestine gi mathakta tawriba karnama singse makhoi hanna mangda su makhoi gi mapa mapu singna thengnakiba awaba adugum makhoi su thengnabagi matamdo yosil laklabra haibadu khannarakle North Korea na South Korea ta attack tokre border ga nakna chieliba national lambi da tension oinare Russia gi president Putin na magi MP singa North Korea amadi Russia gi marak talebak ani gi oipa punba defense sign ama tawna katori putuki matanga khanakre madugi agreement adudi leibak ani makki mathakta kana kumba topa leibak amana attack torak pakanda leibak ani makpunna mayok nagani masi tungda makhoi ani gi mathakta ate topa leibak kaya so join torak yana legani ngasi gi ona matang sida loijare mayamna video sibu pembiragati like share copy kanu amadi video sida dom ki mod comment thabiyu loina channel sibu hanba thengna bibu oiragati subscribe tobiyu amadi bell icon da click tobiduna mathang lakadaba informative oiba video sing adongi mafumda su phangan biyu thank you